Kurumzari, Ming Tavirus Mutaran Ochari, Nasibaru Pauda. A Quemasel Hanabana Makalamatagi, Waris in Purapangam Loy Hana, Chief Minister Okram Ibovina Fondokre. Manipuri Tourism Project Contratare Lupa Crore Chama Contra Nipan Henry sent from Santana Kaitole. Amadi, Paika scheme Makata Pangtopa State lower level rural tournament ki overall team champion in Far East District na Oikre. Mapung Pau Pizari. Lambda Masila Kundamina Riba Equi Masel Hadabana Kariguma Makal Amatagi Waris in Purapangam Lohana, Chief Minister Okram Ibovina. Ngasi Hero Tapang Topa Moirangtem Ibotombi Lekidabagi Taranipan Suba Torom Dap Fondokre. Moirangtem Ibotombi Memorial Trust Hero Nasinduna Moirangtem Ibotombi Memorial Complex Hero Tapang Tokiba Torom Adada. Chief Minister Okram Ibobi, Deputy Chief Minister Gekangam, Council of Ministers Singh, Parliamentary Secretary Singh, Emily Amadi Tonga Tonga Muyakana Saruyaki. Chief Minister Okram Ibovina, Luchingduna Lake Java Moirangtem Ibotombi Mutida Laisu Katuna Ikai Kuno Utke. Tauronga Marilena, Chief Minister Okram Ibovina Makatana Fondokibada, Wari Watai Sanaduna Equi Masel Gibarata Ladiba Vap Tanadabasing, Pau Faudunaduna Karina Pagadage Habadu, Tanaduna Tabak Tomina Drabadi, Equi Masel Hanabana Chakopa Purapangam Loy, Miuba Habisi, Nomuna Traga Nomadi, Sigadabalabangатani, Mara Lady Haina Kalabami, Amabu, Hekta Harpagimota, Mahaki Maral Adu, Miyamamanda, Kanganduna, Jumtona Bugi Tanja, Pibana Hena Fagani, Manipurda Ladiba Mio Pumna Magna Manipurasi, Sanji Leba, Tangdule Taba Manipur Ama Ohena Bohonabada, Equi Punna, Achobo Todang Laminasi, Haiki. Shiva Hibase, Equi, Ishori Lemon Noya, quite Tona Lane. I see the lecture you I issue, and the round a heart records I see the room later. I can't up in Tonjari, Shiva to the Toana, accident for a Shiva, BP stroke the Shiva, or Nana Shiva. Shiva Hibasi, Ishor I quite appear about I quite Lemon Noina later. Mashida Shiga will later say Magi Maran, Mana Shitorme, Hiva, Maran to Putova. Singa exposed over the Hen, my appreciate the Rongadone. Bagi Maran Kundana, had I could I buy the Hydra. Me in January come down and told the Hatupache. Mashidi, Sauber, crime, money, Shona show, I quite knew you couldn't want to show, not people, Maroidova, crime, Matamito, Hydra, Biltogeri. Tauronga Marilena, Deputy Chief Minister Gekangamna, Lake Draba Ibotombina, Hingling, the Toroma Tabak Sintake, Mana Makatana, Manipurda, Hosik Yam Nangak Pamonda, RGI Egasi, Kanagoma Mukara Amadi, NGO Karana, Maranai Pesat Tanar, Baromda, Season Raliba Asi, Libok Tibani, Haike, Miam with the Mug Yamna Faraba Egasi, Aran Belambi, the season Aduna Ladabadi, Masigi Kana from Fangaloi, Fibam Yamna, Lucindringa, Matamda, Miam Changduna, Masigi Chanavi Asi, Simdopagi Matam Oide, Haike. Right to information say somebody misuse it as an instrument to extort money. Blackmail or right to information means organization kayana, individual kayana, person narkanda, sarkar se thabak to hoya daraba, intention ki phahane bagi intention na tawa. Disturb to Rakanda, the Satan, the one is the misuse the Budona Tobose, Asishu, Direct Shiva. Nothing train say, but recently it is going on in the state of Manipur. Manipur is the right to information say, properly, judiciously, Honestly. Tauramaduka Marilena, Hero Kendra English and Taramatogi, pre-medical test, my Palabasinda, Trustee President, Minister M. Okendrana, Muitare Talupalising Yanke, Kusinaki. Memorial Trust representative. Manipur Giana Awano Polam Danda Tourism Sakonana Batongan Tongan Batabok Torom Sing Paikat Pagaluina Manipur Tongan Tongan Ba Tourism Project Contrataret Ki Apun Basen from Lupa Crore Chamaga Contraga Nipan does make Ahum Ani Center na Kaitole Haina Union Tourism Minister S.S. Chiranjeevi na Fundokre Ngasi Lok Sabada Minister na Pikiba Aiba Pokum da Wafamasi Fundokibani Minister na Awang Poki Tourism Sakonana Ba Marueba International Trade Fair Amasung
exhibition singda awang nopok state singi mafam pinanaba provision leire awang nopok state singda central financial assistance pinanaba Ministry of Tourism gi chahigi plan allocation da chada tara hamnaba thorang leire awang nopok state singi fair amasung festival sing pangthongnaba selgi mateng oina chada chama center na putholagani awang nopok landam gi dharmaga mari leinaba mafam sing yauna tourism potential singda miyeng changnaba tonga ba TV channel singda campaign tauba ministry gi website ta north east ki tongan ba mafam ama hapa loinana chahigi New Delhi da pangtholiba South Asian Travel and Tourism Exchanges da India Pavilion team gi oina Northeast oiragani India gi manung amasung mapal da leriba tourism office singna awang nungpo ki tourism sakhonaba machak sing paksana yentholagani hairi panbe yai Manipur gi oina di hojik Sendra gi tourist spot yauna marueba mafam karada lalhoba thingnabagi namada security forcing jahi kaya gi mamangdagi leisinbadagi miyamda tourist spot sing asida maning tamna chatuna yengbagi khudongchaba fawba fangdana leraklibani Bharat na awang nopo state simbo hantaba thakta asumak thamlagadi nomana traga nomadi tokhai tanaba honarapa masana tabani haina nauna North Students Organization gi Secretary General gi thaupu kraba Sinam Prakash na haikre wafam singasi MSU na sinduna MSU gi library hall da pangthokiba mahaputaram na opogi tharomda phondokibani tharomadu da MSU gi advisor Komdram Ratan hanagi President James Bond Mangang hauzi ki President TA Suresh amadi tonga ba mahiroi lupsingi marueba miyoi kya susarya ki Maduda wanga kibasina nesogi Secretary General gi from Manipur na paiba ngamlokpa asi chokthok saningai ni loinena Manipur khunai gi yafana thabak thorom kaya torokani haibagi thajaba phongdona ki nesogi Secretary General Sinam Prakash na awang nopo ki praja sing asi mainland India na ngasi fawbada hanthaba thakta thambiri tongan ba amuba ain kaya thamjindana landam asigi miyambu odnaibagi thabak chathari haina maral sikhi mahana makha taraduna Amuba ain asigi mayota irom chanu sarmila amadi praja kaya na khola kaya lauduna laglabasu ngasi fawba tabidri thawong asi asumak chathaduna leba taragadi noma natraga nomadi awang nopo ki apunba state sing punsiduna country ama oina leiningbagi firep loropa yai haiki aikoibu sammadaba nienga meleni dani jingbidaba yamna second class citizen ko Tungan jati, tungan rule class tama yingi di ba, aku ko on di ni masa, masih aku ni panen lawan tu masih bukti di masa, handati North East apun ba state terena, tulen lawan agadi, kau kerja di tanah yang di thasuk ni. Rashtriya Swasthya Bima Yojana haiba National Health Insurance Scheme gi makada BPL gi category da leiba imung amagi miyoi mangada kanaba piba scheme asi Manipur da English ngani taradagi hauji fawbada miyoi lising ahum chani ga humfumari da lemna ana laing bagi khudong chaba pikre haina Labor Department ke Executive Director NS Gokulmani na phondokre ngasi lamfe pata leba Manipur State RSBY Society Labor Department ke office ta pangthopa pawmi singa unaba amada mahana makhata na haikibada Imphal East Thaubal Bisnupur Churachampur amadi Ukrul district ta punna beneficiary lakh taruk lising nifuga jamri ga kunipanda smart card pikre smart card paiba beneficiary singna Manipur da leba private hospital ahum Ras Polyclinic Siza Hospital amadi Langol View da analayang bagi khudong chaba phangani scheme asigi smart card paiba beneficiary singna scheme asina piba guideline ki matungina suicide plastic surgery yauna anaba makhal tarahum doidi kanaba phangloi haiki handang Manipur da phongba pau che khara da scheme asigi smart card paiba beneficiary singna private hospital amada anaba layang ga chatlubada khudong chaba phangalakte haina phongkhiba adu hospital adugi computer gi software yadabana nakal anida bhab tanakidabani makhatana anaba adu atopa private hospital amada operation tawkre atopa beneficiary amana scheme asigi manung chandaba laina asi amagi damak layang bagi khudong chaba phangkidabani scheme asigi makhada piriba kanaba singi matangda hospital amadi department na karigumba hiram amata da lana tawkhiba leite beneficiary singna su scheme asigi makhada piriba niyom sing khangjimbiu haike masi government of India ki yam fajaba scheme amne masi apagi country sida su yam upload to ba yam na sintani ai ba adigi mapan state Pakistan even Nepal adigi Bangladesh adigi apagi western ki African countries singa masi moina moigi country da masi introduce to gana kan na tori India government da Ministry of Labor and Employment da to ga adana masi ai mayam beneficiary mayam sidai haining bana karigumba any moina hospital chatpada khudong chadaba karigumba ma hek thengna matam sida akoi gi sida
helpline hana akoi gi sida telephone number ma lei masida hekta tobiu akoi anabagi mateng akoi na khudak ta akoi du better facility hospital the better keno pangnaba treatment pangnaba akoi ona jane agi society mai ge digi sima akoi mai tu jare Imphal West Commando na KCP Khabagi active member ahum Kawa Bazadagi ngarang nutil fare hari makoi sing adudi Thiam Nauton bi Elias Khaba Jay Kungataru Apopa Amujau Thiam Yayai Jay Kuntra Apopa Amuzau Makoi Anima Ningom Thong Sairom Leratagini Atopa Mana Okram Boynau Elias Boy Jay Kuntra Mathoi Apopa Mohori Khoman Okram Chitekagini Haine Imphal Eski SP na Thadarupa Cherol Amana Khangalali Center the Congress na luchungba UPS sarkar gi mangakanba amadi aranba economic policy gi mayauta Congress ke trade union yauna All India Trade Union Congress na Bharat pumbada lambi thingba amadi general strike tawani haina ngasi Irabol Bhavan da pangthopa Paumi singa unabada I took Manipur State Committee ki President Dr. Narana Phongdokre Paumi singa unabada da General Secretary Sotin Kumar amadi L Thorensu Saruyake Dr. M. Narana Bharat Talaidiba National Trade Union Taramathogi Apunba I2K Nefu Suba Session Ama Handakta Mumbai da November gi tang kuma pandagi kuntra fawa pangthoki session aduna ware kaya lauduna asiguma khongjang asi changsina na bahona kibani anoba sel thumgi policy asina praja singda awaba piba potjai tangba sel gi value hantahan ba amadi PDS ki system mapung fana fail oire haike miyoi kaya thabak Hapagi Mahuta departmental leramba post sing muthatpa amasung regular post Hapagi mathakta contract tawduna miyam da awaba pire center na Indian level conference da warep lokhiba wafam kaya implement tawdaba haibasi miyam gi laibak thibani aramba thawong singi mayokta December gi tang 19 amadi 18 da lambi thingbagi khongjang amadi February gi tang 10 amasung kumathoi da numit nini chupna general strike tawgani haina loinana Parliament घेराव तोबगी वाफम सु फोंदोखे अनोबा भारत की इतिहास की चेतना मा चैप्टर मा हांगनर वि तंजा सिदा राजनीति दल पुनमक खेनब लेतना ट्रेड यूनियन सिंग मागी राजनीति दल एफिलिएशन लेरम पुनमक तु लोइना काउथोंगरगा अनोबा यूपीए तु गी लोरेबा इकोनॉमिक पॉलिसी सिना प्रजा द सो लेबा पुनमा सिंग मायुक्त थेंगदब याद्रेना all the central trade unions 11 of them have come together EITUC की प्लेटफॉर्म दा पुनमगना मोर अमतोइना लागा मदुदी सिगी इकोनॉमिक पॉलिसी सी फाइट तौसी नत्रगदी लाइरबने हेन सुम लाइररपा इना खुंब खरक्तन सुम इना खुंब लाइरबन सुम इना खुंब की गेप असिना असुकी मति खेनर कादा भारत से अचो ओराजो की रेस्टलेस क्राइसिस मदु कॉन्फ्लिक्ट्स मदु की हाना सुन कया मबोबा थोरकनी हैबसी एप्रिहेंड तो पोट अमने मरमदुनानी एकोइना रिजोल्यूशन Mapal Maruiba in the interest of the people of the entire nation. I go trade union EITUC na login Manipur University ki Manipuri Department ke Mahiroi Singna Leptana Tha Mari Mari Khudingi Puthokuna Lakpa Seita ki Chefong Lambi gi Chahi Kumanga Mapung Farapagi Thorom Pangthopaga Loinana Akhanaba Chefong amang ngasi University asigi Vice Chancellor HN K Sarmana release tawkre Manipuri Department ki hold the Pangthokiba Thorom da School of Humanities ki Dean Professor P Nabachandra amadi Manipuri Department ki Head Professor P Gunindro Yauna Mahiroi Kya Susarya ki Thorom ki Sarugama Oina Chefong asi Puthona Bohana Bada Achoba Thodang Loromba Lekitaba editor ani RK Indrajit amasung Ranjit ki mahum da ikai khumno utpo oina photo da laisu katke makata na chefong asi leptana puthorokpada achoba thodang loriba hanagi editor sing dasu achamba khudor potpi duna ikai khumno utke chefong asigi editor Laisram Lenina Manipur Sahitya gi khongjel da mangjil thana chanaba amadi pukai thana thamnaba wakhalonda mahiroi pullaga chefong asi puthokpani haike HDFC Bank Limited Imphal Branch na sinduna anirak shuba oina lemna e dan tawgi thoroma mangasi MJ Avenue da leiba HDFC Bank ta Travel Development ki Parliamentary Secretary Victor Kaising na hodokre thoroma sida bank asigi branch manager Momo Saka yauna bank ki miyoi kya na sarya ki Jenims ka kusam na duna pangthokiba e dan tawba aduda miyoi kya na e dan tawna ki Parliamentary Secretary Victor Kaising na e dan tawduna miyoi ba amagi punsi kangadori bani e dan tawba Basi yamna chawba kathopa amani SGFC gumba bank amana idan tawnaba thorom pangthopa si nungaiba poi haike Manipur ngakta ti all over the world
blood donation is one of the most important things, because so many hospitals, I wish other institutions, other corporates also take up these issues more seriously. And I was just talking to the manager, not restrict only to this thing, to blood donation, but so many other things can be taken up for the development of our society. And I wish them the very best. State Health Mission Society amadi Chief Medical Officer Imphal West na sponsor tawduna ngasi Imphal West ki Kordakta Mega Health Camp amaga loinana nomugi oiba health awareness program ama pangthokre. Social and Youth Welfare Organization Kordak ki matenga loinana sinduna pangthokbe tharom adada CMO Imphal West ki makada leba doctor amadi technical staff punna kunipana sarya ki game adada surgery medicine amadi x-ray na chingba khudong chaba sing mioi chahumrom da phangan ki awareness program ki sarogam oina TV malaria amadi leprosy na chungbagi matangda biamda khangan ke Chief Medical Officer Imphal West Dr. Bimol Kumarina manung hanjin ba mafam singda leiba mioi singi haksel gi fibam fana thamnabagi panamda Bharat Sarkar na paikhatpa National Rural Health Mission gi makada health camp asi pangthokpani haina phongdoke mafam asida koi tattatana lakna ba loina na mafam sigi mi singsiga koi ga yamna haksinna cooperation integration ama taunaraga sigi mafam asida koi sigumba dibhag ama lei aduna koi haksel gi maramda khudong tiba thorokba matamda kari tawba yabage moina kari tawba ngambage haibagi wakhalon adu kaubidana ba loina na lamdam sida koi ne pijariba health care services si matta chithadana koi loina sigumba section gi representative silloina na mafam sida laksabani haukiba tang kontrada langol gi jaga amada mangakta thangna lenduna hatlamba nupi adu haubom marak lorembam lekaidagi lorembam nilbirgi loinabi lorembam ongbi memchoubi alias memakobi nupi ama oiramle imung manunggi mioi sina phongdoropada memchoubi haukiba tang kuma panda yumdagi nuthil pung anirom taba matamda thokibani mahak more chatuna karwa tobo mioi ni hari mihat adubu yaningda ba phongdotuna ngasi haubom marak lorembam lekaigi mara pabising amadi South Imphal Cultural Organization na sinduna wakar mifam chathakre mihara dubu yaning de haina nupi amana phongdorake mangakta thangna lendana halambai matang sida akoi nupi sangsana thamoi am songna nungaite ma laisabi ade inkhalapasnate sahi nipu yangkhai masu masa phangaba amabu kari marang damte heta hat pedandi bibanu sine kone yamnya ningdi di magi maran pharan lairasu adagi agona haron gi sangsana bu orasu athuwa matamda sengdokpiro ba khoi nai nangise natraga karbar gi nungba gi kari marang bi damakta nupi amabu heta harpagi dandi pibase akoi yam nungai teba haukiba tangmanga dagi chatharakpa international consultative meeting on seri biotechnology ngasiloisin kre Institute of Bioresource and Sustainable Development Imphal na sinduna MFDC da pangthok evaluation bagi tarom aduda Works Minister Dr. Ratan Kumar, Commerce and Industry gi Principal Secretary O Nabukishore, Utah State University USA gi Professor Randolph V Lewis na chungba mioi kya na sarya ke wanga khibasina sericulture ge lamda chakhona ba amadi pandam phangna na ba miyam na sarkar khusam na duna thabak tawmina ba gi tangai fadaba lei Principal Secretary O Nabukishore na asigumba thorom asina sericulture ge lamda ahom kya purakani Central Silk Board amadi State Sarkar na Muga Silk State asida yokhana ba changyeng tawri silk ki lamda thabak tawriba singna senthok leitaba taraga di tantharakani haike Minister Ratan Kumar na Muga Silk awang nopok Bharata Manipurna ajoba thodang lauri sarkar na lauriba recommendation asi thabak ton thokatabani han phongdoke the participants and experts together are going to adopt approach of working in network mode in the future in a remote place like Imphal visit of intellectual high stature is going to have an inspiring effect on the research workers of the academic institutions of the Valley. I appreciate the efforts of the Director, IBSD, and response of all the delegates. My special appreciation to the scientists from abroad who have taken the trouble of traveling long distance to participate in the meeting. Finally, I would like to assure the August gathering that the government will be happy to play in seeing that the outcome of the meetings in the form of the recommendations that has just been submitted
technology generation, and activity initiation for the benefit of the common people. Anasin IM Amadi Varat Sakagi Warashin Purangaba Union Home Minister Susil Kumar Sindega, Chief Minister Ogram Ibobiga, Unagatoriba Asida State Cabinet Amadi Assembly na Lokiba, ILP Chanahangadabani Haiba Amadi, Joint Committee on ILP na Home Minister Pisilamba Memorandum Gate Chapsaba Paukum Kangalakadabani Haina, Committee na Tador Kucherol Amana Haidi, December Tangtarada Infalda Lakadoriba, AICC General Secretary Rahul Gandhi Nasu, ILP Gimatanga Manipur Miam da Paukum Pirangadabani Haidi, Makata na Fondoropada, Manipurda Interstate Service Toriba, Gari Kudimagna, Saktak Che Yaudaba Mapagi Mitop, Manipurda Pusinba Lepiu, Saktak Che Yaudaba Mitopta, Barasan Bamadi, Lamyon Batok Nanaba Kangalali, Wato Ngairaga Tabak Tobagi Hainabi Tadu, Committee Wafamasi, Legislature Kudimakisu, Hena Chauba Interest Yauribani, Haidi. Handak the passway the leba KDS Brickfield the Tabak Toba Simi and KH Race Amadi Jalal Dunbu KCP MC Lamyamba Kuman Kangbu Nab Hazandra Tambatombu Yaning the Fondotona Sin missing Nangasi really chat grey. Tonga Tongamba Brickfield Taruki Simi Jamanga Romna Passway Oil Pamayagi Kumbong Fauba Rally Amachalaba Matunda KVS Brickfield Fauba Mohalake Sinmi Faba Yaning de Atuba Matanda Makweni Tadu Sin missing Punsi Kalu Haba Kolauka Lauki Rally to the Saru Yakibi Sinmi Amana Fundoropada Makoi and Karisumara Late Imumanungi Yelaga Makoi and Ibo Asway and Yao on a Tado Piro High Key. Mahoina touching Yawolo Masa Sing Bamaka or Mulagadi Mama Koina Moida Sadu Tita Kaidana Snebi Haidana Moina Tatana Konani Mo the Queen Hiding is Hariba Pari Bangangase KSP MC Lamyan Bakumal Haina Takpira my Kanguni Haidana Takbira Abin Lamyan Bakumal Hariba Pari Hanachu Hairage Mabisa Yawoloima or Kibo or Gosuma Kogisani Mana Kogi the Makta Nushidra Mama Masam that need will be cast Ma Sima Masam or Mokati Happy Rakune having Tazaba. Women Action for Development Wana Sindurangasi Hotel in Falda, role of media in eliminating violence against women in Manipur, Hibisita Nomugu about consultative mid Ama Pantore. Taramada Amjugi President A. Mobina Moderator, Seven Sister Postki Correspondent Y. Rupachandra, United NGO Mission Manipuri Secretary U. Nobokeshona, Resource Person Oike, Manipuri Media Housing Pau Missina Saruyakiba Taram Aduda, Watki Secretary Sobitana, Manipur Toliba Madi, Tokiba, Nupisingi Todosing, Paudong K. Todosing Asi Hantanaba Mediana Lobayaba, Todansing, Lobinaba Apil Tauke, Rasigi mid Aduda Wanga Kibising the Fondona Kibada, Manipuri Nupi Angansing the Tokiba Todosing Matanda, Mediagi Roll, Karam the Logo the Haba Wafam Sing, Fondona K, Mediana issue Asida Public Opinion, Sagalaga, Awareness, or Hanaba Wafam Sing, Tamna K, Amjugi President Mobina, Miki Lamcha Sazat Habisi, Masamatanta, Jumtok Trabadi. I na Jumtopang Amloy, Nupi Angang the Toliba crime Sigi Matanga, Mediana Pau Fongbada Yam na Jackson Mamatautai, High K. Crime reporting the day, police case Lavinina, a coin of Madugi beyond the Saluya, the area super labor. Police case la Paisi Portalani, Portalagadi, Kona Court, Portuguese, the Saluya, the Latina, a coin of finance to talk with the Sumen Karazu, Court contempt Savaya area Yavadi, Kudunting Credit. Lamdeng Kuno Lamsang the Chachibetang Manga Numida Wadamda Sarangtem Ras Manikoba, Lamdeng Kuno Dogi Jahiang Kairom Surabamio Emana, Yumtangana Leba Jahimapan Katanga, Binipimacha Amada, Natabalicha Chanabohonaram Lehari, Masigi Matandangasi, Young Women Help Organization Gay, Officer Pawimi Pamama Pantokre, Napimacha Adugi Mamana, Ras Mani Hariba, Mi Asina, Makimacha Pida, Patabatabak Tona Bohonara Magidamata, Dandi PBU High K, Young Women Help Organization Gay Secretary Na, General Pamio Simari Lenavasing that Dandi Pina Nava Taxilagani High K. Mama passing Manan, even Pinta, Jam Jackson, and the area Piastagi, and Natuna, we don't do no passing the marking a tanking no mind, never get them up to be Magi Pusiman, but soon very appears. I want to be no Aduakoi, when they never to the Taxilaga, a high very appears in Matizava than the Anava, Malay, than the Anova, and Mata. Manipur University campus Manung the Leba SBI branch the Infal West the Leba private school kunda water purifier Taramanga Amadi Equagard Manga Yantokre branch office Sita Pantapa Toramada school singing authority Amadi SBI branch ke chief manager Swabam Ranjit Susaruyake State Bank of India ki Makada corporate responsibility na Toromasi Pantopani Hairi
All Manipur Nupi Marum na Sinduna Chahi Khudingi Pangtokna Lapa Nupila Nangsing Thorom Handa Chahi Gi Su Imphal Gi Gem Hall da Pangtok na Basem Saba Haukre. Andro Kendra Gi Muslim Taba Mafam Singda Minister Abdul Nasir bu boycott tawba leite haina Changam Dabi Gram Panchayat ki Pradhan Islam San Fondokre. Minister gi fam asi Muslim ki kota da fongbanate haina Andro Kendra Muslim Welfare Committee ki President MD Azimuddin ngasi yaripok Changam Dabi Makhalakai da Paumi Singa unabada Fondokre. Minister Nasir amadi MOBC gi Assistant Project Officer Alam Ajad ani gi khana chenabagi thodo adu Deputy Chief Minister na lanai oba wafam oigani haiba Fondokiba adu asemu wafam oigani Haiki. Lion and Lioness Club Imphal na Sinduna Moregi Tongan by NGO Singh amadi Chamber of Commerce ka kusamna duna lem na layang bagi kem ama numit humnigi oina pangthokpa haukre. Aruba mit naba yawram labadi Lions Club ki nauna hangdok liba hospital da lem na operation pangthokani hairi. Tizigi Mahire Amabu William Amadi Tarun Kobomu Anina Ijet Manghan ke Haibag Metang da forensic test ke result Fangri Haiduna charge se Tangalaktabana trial Hodri Hari Atuba Matamda forensic test ke result Tagalaktabadi JSC na civil organization Singa Kusam Naraga Kongjang Sasilagani Hari MGNRGS ki Matanga Panchayat Mihil Singi Dabi Laliba Tangma Panfawi Manungdak Kanadrabadi Rahul Gandhi na lakwada Panchayat ki Mihil Singna Saruk Yaroi Haina Manipur State Panchayat Parishad na Thadrok Pachirol Amana Kangalali Northeast ki Miyoi Singbu Mainland India ki Mafam Singda Ladiba Miyoi Singna Thawai Usitaba Kaya Chatharapagi Wafam Bharat ki Political ki Forum Kaya da Fawba Pukatuna Khanaba Lekrabasu Ngasi Fawba Mapung Phana Thingbadi Ngamdri Chairak asida Bangalore da Manipur ki theater ki lamda thabak tawi nupi ama miyam tinba marakta traffic police ki constable ama yauna atopa Miyoi amana Thawai Usitaba Wangang Sizinarapada natana ijat sokpa yaba thabak chatharakre hairi Ngasi Japan da Richter scale da tare dasmik mari yauna akanba mong da UR hakre awang nopok thamba Japan da tsunami lakpa ya hana miyam na jackson kre UR haba aduna maram oiduna Tokyo ki dalan sing nihan ke UR haba aduna Japan ke nuclear plant yauna akai atoi thokibagi paudi leitri Bisnupur District Headquarter dagi Khopum via Reng Pang lambi asi mari lenaba singda semna naba memorandum pisin kraba fawbada thabak amata lokholaktabadagi laliba tangma pange ayupung taretagi horaga lambi asida matam kaktaba ban chathragani hairi ban manungda ana ayek mahima sing tamba water supply electricity amadi law enforcing agency singidi komthokani haina Kresha na thadrok pachirol amana khangalali Manipur lolbu Myanmar role da handokpa lairik phongkiba Indo-Myanmar Association ge Vice President Yumlembam Nandona December ki tang manga da lekhidabada Indo-Myanmar Association awaba phongdorali hauzik sanabagi pau Ngasigi sanabagi pau da Yas Department of Sinduna Kumalampa Sports Complex da Paika scheme gi makada state level rural tournament ki overall team champion Imphal East District no ikre tournament asi luisin bagi thorom da Yas ke Special Secretary Su Oiriba Department asigi Director Dilip Department asigi Joint Director Case Pramoda Devi Susarya ke Punna District Nipan ge sanari singna football athletic boxing badminton handball judo kabaddi table tennis taekwondo amade volleyball gi masana singda pangthokiba competition aduda Imphal East na team champion oiraga Imphal West na runners up taduna third position na Bisnupur district na takre Amphana Sindana Mapal Kangzebung the Chatari Bayankai Taruk Shuba Sisi Meet King Asisana Kiva qualifying round Gimesta Upa Imphal East na LMFA Thawalbu goal Mari Anida Thoikre Upa Imphal East ki goal Mari Adu Pradeep Kumar na goal Ani Chanki Aduga Anand Amade Krishna goal Amamam Chandra Mai Pakibani Punna team Taratare na Saru Yadana Chatariba qualifying round Asigi Hayang DSA Taramathoi Tamenglong Amade TYC More Anina Sanaragani Hauzik Thailand ki Bangkok ta chathariba Mr. World Competition da Khudrapam Pradeep Kumar Singh na 65 kg category da bronze medal fanglakle HIV positive ka loina na hingliba Pradeep Kumar na bronze medal fanglakpa asida All Manipur Gymnasium Welfare Association na nungaiba phungdorali Amaromda competition asida saruk yariba Manipur dagi A Bobby Singha ke Rebita Devi amasung Gymnam Ongbi Momota Devi ki competition hayang pangtholagani hairi
Manipur Olympic Association के President Bijoy Koizambu Indian Olympic Association के Associate Vice President ओइना खलकपदा Manipur Olympic Association के members सिंगना तरामना ओखरे महाका ISTV का अखनना उन्नबा अमदा महापु Associate Vice President ओइना खलकपा असी मणिपुर के सानरी सिंगना भारत के मनुंगदा अजौबा contribution अमा तौदुना लाकपा असिना मरम ओइदुना फम असी मंगवंदा पिरकपा ओइगनी थाजै अयाम्बा State Olympic Association से मागी financial कनोसी अवाब लेबनिना कोई इंडियन ओलंपिक की साइट की ऑफिस मेंटेन तौनबा मदुगी फंड खरा पिनना बाई याना मत प्रपोज तौई मदुगी मतुंगदा स्पोर्ट्स ता ख्वाइदगी थवा यावबा स्टेज सिंगदा मदुगी तोंगानबा अखोइगी स्पेशल व्यू अमा मदुगी ताई फदो मतेंग अमा पिननाबा आई याम कने अप्रोच तौई मदुगी मतुंगदा 1999 दा पांथोखिबा अखोइगी नेशनल गेम्स सी कोई सौरांग सही त्राहुमदोई अमुक सुराबनिना अमुक नौना लाकदोरबा नेशनल गेम अमा कोई मणिपुर सिनबिउ हायन मदोई प्राइस तौ हाउसिंग इंटरनेशनल ओलंपिक कमिटी ना IOA बु सस्पेंड तौरिंगै चेरक असिदा IOA की मिखल पांथोपा से थोइदोपा अकाइबा लेरोय हाइके इंडियन ओलंपिक एसोसिएशन के एसोसिएट वाइस प्रेसिडेंट ओइना थौ पुरबनिना महांगना इंडियन ओलंपिक एसोसिएशन असिगे प्रेसिडेंट चौतालादा नेशनल गेम्स अमुक हना स्टेट असिदा तौबिना हाइक्रे हाइबा वाफम फोंदोखे तरानिथोरक शुबा पैरालंपिक स्विमिंग चैंपियनशिप ता मणिपुर दगी AK खाना यांखै की फ्री स्टाइल दा गोल्ड मेडल फंगलकले Sagolban Kendra Open 7-side football tournament की ngasi sanakhiba ahanba match da San Thangzam lekai na NWC Kangabam lekai bu goal taru anida LDA Horok Chambi na SYDO Moirang Ledak Akham Lampau goal mari ahum da thoikre Asigi Taramathoidagi na Taramari Fawa New Delhi the Pangthokodoriba Taranipalak Shiva National Sports Meet for Blind the Saru Yagadaba Welfare Association for Blind Manipur Tailgi Sanari Tarahum Amadi official Taruna Sabat Tim Ahmad Semkre Saru Yagadaba Sanari Singda Oripok Ward number 6K member T Indrajina Sports Kid Sing Pikre Welfare Association Asigi Secretary na Sanari Singda Mai Papo Eresanu Haina Yafa Mongol Pirakli Ngasigi Oiba Ingasagi Pau Pizari ICAR lamfel patagi fangba pawi metung ina ngasigi khwaidagi saba degree Celsius kulumdoi dasmik taret khwaidagi ingba degree Celsius manga dasmik manga nushita yawe ising malngi chang ayukta chada marifu taret nungthildana chada nifumapan nongjugi chang millimeter sunyani loislakudamro pamukana bizari ekhoi masal hana bana makalamatagi waroi simpura pangamloi hana Chief Minister Okram Ibobina phongdokre Manipur की tourism project कुंठा तरह के लुपा करोड़ चाम कुंठा डिपान हैंडबगी सेंफम सेंटर न काइथोले अमदी पैका स्कीम की मखादा पांथोपा स्टेट लोअर लेवल रूरल टूर्नामेंट के ओवरऑल टीम चैंपियन इम्फाल ईस्ट डिस्ट्रिक्ट ना ओइक्रे नसकी ISTV ने पिजबा पाउ मता सुसंजरी मेंग ताबरी बसुंगो मुखाना करमजरी